널 tumin na layuko. Mo se hek nagsilagpaga etek tawdoy Mo'ydo anong may paramadi kamdaw ba ha? Ay hana amuk ta yenge. Hay na tuan จ้าอย่าโหบกไอ้คอยนี้ตัวหนาวตะกี้ฮีราไดมันมนบัจลีนี่อโดนนังที่ยาวระร้อยให้ดีด้วยฮะ Dali hai, kay suka na roy damata. Ay di ka po ko na sara ka leho rage. Boss, ngasa khoi nongmai di yirum leino oli do kai gino khambra boss. Nongmai ni yirum on basi di ID sumtha e thaje di boss. nang ginamit mamang magtada nung may do yerom on kibado adu so nang thaje tribra ha Ay na hydro. Madugi hanu bado kainom tawbani. Maga manaro si hydro ha. maga manadrabadi hira diamond na do ay khoi na kamdaw na phangdoi ba ha apang mana natro hira diamond na do pairaga lei hairi ba se hira diamond do to naw na pi khre hai ba madu gi angang du na pai khre ti ai na mun ba khare di wa ni adu bo ai chu hira diamond do phang da ba di ya de kamdaw ni si dia Iya. Noy nga sidi kangani. Rambo kok bigla he. Yahoba. Big true. Noy thola o he. Rambo style da lamhen ba singse pudharasi. Moy di nongmai zo amata yaudre lao he. Boss, masidi kopini ne. Ai khoi na umangda okthi komda punjalaga thamamani. Madi kamaina sidong lerami ba boss. hay aingondda panghangda hangganuni nangbo nangna khangdraga aina khanggadro ha Hey, Petro! Ay di tong inara kanu halaga. No yamata lakpila nunya. Hirata mando. Ay di tom ta na ruta. ai su lakani ai su to naw phau di phu bangam ni hai ba Thane mamangida matam amata lukhrabi nupi amaga magi machanupa amaga lerami magi nupa do laikhidrapa matungda nupi eduna machanupa do yamna chakshinna yoklami nupi eduna machanupa do nongmata phawba laikai mapan tholamde mamana mapan thohandabadagi machanupa do laikai da leriba mi singna phawba masak kaya khangamde matamna sum haukhibana machanapa do pakhang pharaklami mamadna thabuk inkhang fajana suba ngamakdrabada machanapa do mamagi mateng panglage hadana khalami imanaba singdi pamda thabakan kana suduna yungi mateng pangnare nacha su chawe pakhang phare aisu thabak suba chalaga imagi mateng panglage khalle Haujikti ima pothabiro ahan su oiselle haksang su sole ngasidagi nacha thabak suba chatlake Chaluro nangna fanaba tawruro ko Turbot sidi fajakreda
ꯃꯁꯤ ꯐꯖꯅ ꯈꯥꯏꯗꯣꯛꯂꯒ ꯆꯨꯍꯤꯗꯣ ꯍꯩꯖꯤꯜꯂꯒ ꯊꯝꯂꯒꯦ ꯑꯗꯣꯅꯁꯨ ꯍꯥꯎꯔꯅꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯅ ꯃꯥꯃ ꯃꯥ ꯃꯅꯤꯄꯨꯔꯤꯗꯨꯕꯨ ꯀꯔꯤ ꯃꯔꯨꯝꯅꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯀꯌꯥꯗ ꯄꯪꯂꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗ꯭ꯔꯕꯅꯤꯅ ꯇꯣꯔꯕꯣꯠꯁꯤꯐꯥꯎ ꯍꯦꯛ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯗꯤ ꯂꯛꯅꯔꯒ ꯌꯦꯡꯉꯒꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯁꯒꯣꯜ ꯃꯔꯨꯝꯅꯤꯅꯦ ꯁꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯁꯒꯣꯜ ꯃꯔꯨꯝꯁꯤꯗꯒꯤꯅꯤ ꯁꯒꯣꯜ ꯃꯆꯥ ꯑꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯏꯁ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯄꯥꯝꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯃꯥꯃ ꯑꯁ ꯑꯗꯣ ꯁꯒꯣꯜ ꯃꯔꯨꯝꯁꯦ ꯑꯩꯁꯨ ꯑꯃ ꯄꯥꯝꯈ꯭ꯔꯦꯗ ꯃꯥꯃ ꯁꯒꯣꯜ ꯃꯔꯨꯝꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯕꯤꯔꯨꯕꯅꯣ ꯑꯩꯁꯨ ꯑꯃꯠꯇ ꯂꯧꯖꯒꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯂꯒꯅ ꯑꯋꯥꯡꯒꯤ ꯅꯄꯨ ꯆꯥꯎꯕꯣꯏꯗ ꯍꯦꯛ ꯆꯠꯂꯣ ꯃꯉꯣꯟꯗ ꯁꯒꯣꯜ ꯃꯔꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯕꯅꯤ ꯑꯗꯣ ꯃꯥꯃ ꯁꯒꯣꯜ ꯃꯔꯨꯝꯗꯣ ꯃꯄꯤ ꯌꯥꯎꯗ꯭ꯔꯁꯨ ꯃꯆꯥ ꯑꯣꯟꯒꯗ꯭ꯔꯣ ꯑꯩꯗꯤ ꯁꯒꯣꯜ ꯃꯄꯤꯁꯨ ꯂꯩꯇꯦ ꯑꯣ ꯌꯥꯕꯅꯤ ꯌꯥꯕꯅꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯨ ꯀꯌꯥꯗ ꯄꯪꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯂꯛꯅꯕꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯅ ꯇꯧꯔꯤꯁꯦ ꯇꯣꯔꯕꯣꯠꯁꯦ ꯁꯒꯣꯜ ꯃꯔꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯏꯄꯨ ꯃꯥꯃ ꯇꯣꯝꯕꯤꯅ ꯏꯄꯨꯒꯤꯗ ꯁꯒꯣꯜ ꯃꯔꯨꯝ ꯌꯥꯝꯅ ꯀꯣꯛꯑꯦꯅ ꯍꯥꯏ ꯑꯩꯁꯨ ꯁꯒꯣꯜ ꯃꯔꯨꯝꯗꯣ ꯑꯃꯠꯇ ꯄꯥꯝꯃꯦ ꯑꯩꯒꯤꯁꯨ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯏꯄꯨ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯏꯄꯨꯕꯨ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅꯦ ꯍꯦ ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯃꯔꯨꯝꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯉꯁꯥꯏ ꯃꯥꯃ ꯇꯣꯝꯕꯤꯅ ꯏꯄꯨ ꯍꯣꯏꯗꯒꯤ ꯄꯨꯔꯛꯏꯅꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯁꯒꯣꯜ ꯃꯔꯨꯝ ꯑꯃ ꯄꯨꯔꯛꯏ ꯑꯩꯗꯤ ꯁꯒꯣꯜꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯄꯥꯝꯗꯨꯅ ꯇꯧꯕꯅꯤ ꯏꯄꯨ ꯃꯥꯒꯤ ꯇꯣꯝꯕꯤ ꯂꯩꯕ ꯑꯉꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯍꯥꯏ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯁꯒꯣꯜ ꯃꯔꯨꯝ ꯂꯩꯍꯧꯋꯦꯅ ꯍꯥꯏꯔꯤꯅꯤꯅꯦ ꯍꯥ ꯍꯣꯏ ꯏꯄꯨ ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯁꯒꯣꯜ ꯃꯔꯨꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃ ꯄꯤꯕꯤꯌꯨ ꯇꯨꯇꯨ ꯏꯄꯨ ꯑꯁꯤꯗ ꯁꯒꯣꯜ ꯃꯔꯨꯝꯗꯣ ꯄꯥꯟꯗꯨꯅ ꯂꯩꯌꯦ ꯑꯁꯤꯃꯛꯅꯤ ꯃꯥꯃ ꯇꯣꯝꯕꯤꯅ ꯄꯨꯍꯧꯕꯗꯣ ꯇꯣꯝꯕꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯉꯥꯡꯁꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯊꯥꯗꯣꯔꯛꯂꯦꯅꯦ ꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯠꯇꯦꯅ ꯍꯥꯏꯔꯨꯔꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯁꯒꯣꯜ ꯃꯔꯨꯝꯁꯦ ꯄꯥꯝꯂꯕꯅꯤꯅ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯈꯜꯂꯒ ꯄꯨꯖꯈ꯭ꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ ꯍꯌꯦꯡ ꯑꯩꯒꯤ ꯁꯒꯣꯜꯁꯤꯅ ꯆꯥꯎꯔꯒ ꯃꯔꯨꯝ ꯀꯣꯛꯂꯛꯂꯀꯥꯟꯗ ꯏꯄꯨꯒꯤꯗꯣ ꯑꯃꯨꯛ ꯁꯤꯡꯂꯛꯂꯒꯦ ꯁꯒꯣꯜ ꯃꯔꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏ ꯀꯥꯆꯤꯟꯗꯨꯗ ꯍꯦꯛꯇ ꯑꯣꯝꯂꯒꯦ ꯂꯥꯕ ꯑꯣꯏꯔꯗꯤ ꯐꯅꯤꯗ ꯏꯁ ꯈꯣꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯃꯇꯥꯡ ꯆꯥꯗꯅ ꯍꯥꯞꯅꯤꯡꯂꯛꯈ꯭ꯔꯦꯗ ꯏꯁ ꯁꯤꯗꯤ ꯌꯨꯝ ꯅꯪꯁꯨ ꯅꯪꯂꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯒꯣꯜ ꯃꯔꯨꯝꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯊꯝꯂꯒꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩ ꯈꯣꯡ ꯑꯝꯇ ꯍꯥꯝꯂꯨꯒꯦ ꯏꯁ ꯌꯥꯗ꯭ꯔꯦꯍꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯡ ꯍꯥꯝꯂꯝꯗꯥꯏꯗ ꯊꯟꯅꯕ ꯇꯣꯔꯕꯣꯠ ꯑꯗꯨ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯀꯩ ꯑꯃꯈꯛꯅ ꯌꯦꯡꯂꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨꯅꯁꯨ ꯃꯇꯨꯝ ꯇꯥꯕ ꯇꯣꯔꯕꯣꯠ ꯑꯗꯨ ꯎꯕꯗ ꯉꯛꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯕꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯔꯝꯃꯤ ꯏꯁ ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯍꯦ ꯑꯩꯒꯤ ꯁꯒꯣꯜ ꯃꯔꯨꯝꯁꯤꯗꯤ ꯁꯒꯣꯜ ꯃꯆꯥ ꯑꯣꯜꯂꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯅ ꯁꯒꯣꯜ ꯃꯆꯥꯅꯤ ꯈꯟꯖꯔꯤꯕ ꯀꯩꯖꯥꯎ ꯑꯗꯨ ꯆꯦꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯅꯝꯗꯨꯅ ꯐꯥꯔꯝꯃꯤ
ꯑꯁꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯗꯣ ꯁꯒꯣꯜ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯉꯛꯊꯤ ꯆꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯗꯨꯁꯨ ꯉꯛꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯤ ꯍꯥꯏ ꯑꯉꯥꯎꯕ ꯅꯪꯕꯨ ꯁꯤꯗꯨꯅ ꯇꯣꯛꯄ ꯇꯥꯔꯦꯅꯦꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯖꯥꯎꯗꯨꯕꯨ ꯐꯥꯔꯒ ꯌꯨꯝꯗ ꯄꯨꯔꯛꯏꯗꯨꯕꯣ? ꯏꯃꯥ ꯑꯩꯅ ꯄꯨꯔꯛꯂꯤꯁꯦ ꯁꯒꯣꯜ ꯃꯆꯥꯅꯤ ꯍꯧꯖꯤꯛꯇ ꯃꯔꯨꯝꯗꯒꯤ ꯑꯣꯟꯗ ꯉꯥꯏꯔꯤꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯤꯔꯨꯅꯨ꯫ ꯍꯥꯏ ꯅꯪꯕꯨ ꯀꯩ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯔꯣ? ꯀꯩꯗꯤ ꯃꯤ ꯆꯥꯕꯅꯤꯅꯦ ꯅꯪꯕꯣ? ꯑꯩꯈꯣꯏ ꯏꯃꯥ ꯑꯁꯤꯃ ꯍꯧꯖꯤꯛꯇ ꯑꯣꯜꯂꯛꯄ ꯁꯒꯣꯜ ꯃꯆꯥꯁꯤꯅ ꯃꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯑꯣꯟꯊꯣꯛꯅ ꯇꯦꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯅ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯁꯪꯒꯣꯟꯗ ꯑꯣꯏꯅ ꯄꯨꯁꯜꯂꯒꯦ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯄꯤꯖꯕ ꯍꯧꯔꯗꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯗꯨꯅꯤꯗ ꯇꯧꯔꯤꯁꯦ ꯀꯩꯁꯤꯁꯨ ꯃꯆꯥꯒ ꯅꯠꯇꯦꯅꯦꯍꯦ ꯃꯄꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯁꯤꯕꯨ ꯁꯤꯗ ꯑꯗꯨꯝ ꯊꯝꯂꯗꯤ ꯅꯣꯡꯃꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯅꯪꯕꯨ ꯀꯔꯝꯕ ꯀꯩꯅꯣꯅꯦꯍꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯁꯒꯣꯜ ꯃꯆꯥꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕꯅꯦꯍꯦ? ꯍꯥꯏ ꯅꯪ ꯁꯒꯣꯜ ꯃꯆꯥ ꯅꯠꯇꯦ ꯃꯤ ꯆꯥꯕ ꯀꯩꯖꯥꯎꯅꯤ ꯍꯥꯏꯗꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯍꯥ? ꯇꯥꯎ ꯇꯥꯗꯕ ꯇꯥꯎꯔꯣ ꯇꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯊꯤꯔꯤ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯁꯥꯅ ꯑꯃꯗ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯂꯥꯛꯂꯤ ꯇꯥꯎ ꯇꯥꯗꯕ ꯇꯥꯎꯔꯣ ꯇꯥꯎ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯁꯒꯣꯜ ꯀꯥꯡꯖꯩꯗ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝ꯫ ꯏꯃꯥ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯂꯥꯛꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯥꯖꯅꯤꯅ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯁꯒꯣꯜ ꯀꯥꯡꯖꯩꯗꯣ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ ꯏꯃꯥꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯊꯥꯛ ꯅꯦꯝꯕꯅ ꯊꯥ ꯂꯥꯝꯒꯦ ꯈꯟꯒꯅꯨ ꯀꯥꯟꯅꯗꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯃꯃꯤꯡ ꯆꯠꯂꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯤꯗꯨꯗꯤ ꯅꯆꯥꯁꯨ ꯏꯄꯥꯒꯨꯝꯅ ꯁꯒꯣꯜ ꯀꯥꯡꯖꯩꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩ ꯏꯊꯟꯇꯅ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯏꯃꯥꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯍꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯐꯥꯎꯕ ꯃꯌꯥꯝꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯅꯪ ꯅꯇꯣꯝꯇꯒ ꯀꯔꯝꯅ ꯂꯝꯕꯥ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯉꯥꯎꯅꯨꯀꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯃꯥ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯃꯁꯤꯕꯨ ꯍꯣꯔꯦꯟ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯈꯛꯅ ꯅꯤꯡꯊꯧꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯄꯥꯅꯥ ꯑꯗꯨꯗ ꯁꯤꯡꯅꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯉꯥꯡ ꯑꯗꯣ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯐꯔꯦ ꯏꯕꯦꯝ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯀꯔꯤꯒꯨꯝꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯁꯤ ꯅꯆꯥꯅꯨꯄꯥꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯏꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯥꯏꯊꯤꯕ ꯇꯥꯔꯕꯗꯤ ꯃꯁꯥ ꯑꯉꯥꯡ ꯑꯣꯟꯒꯅꯤ ꯈꯪꯖꯧ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯀꯟꯕ ꯋꯥꯔꯦꯞ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯣ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯅꯤꯡꯊꯧ ꯁꯤꯡꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯦ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯞꯅ ꯀꯞꯅ ꯂꯦꯟꯒꯗꯧꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯕꯁꯨ ꯃꯃꯥ ꯑꯗꯣ ꯍꯔꯥꯎꯔꯝꯗꯦ꯫ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯖꯔꯣ ꯑꯃꯗꯤ ꯅꯃꯥꯏ ꯄꯥꯛꯆꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯃꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯎꯈ꯭ꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯩꯖꯥꯎ ꯑꯗꯣ ꯁꯒꯣꯜ ꯊꯧꯕꯒꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯩꯖꯥꯎ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯤꯃꯟꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯀꯥꯕ ꯎꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯤ ꯆꯥꯕ ꯁꯥꯊꯤꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯃꯕꯨ ꯁꯒꯣꯜ ꯊꯧꯕꯒꯨꯝ ꯊꯧꯕ ꯉꯝꯕ ꯃꯤ ꯍꯥꯏꯕꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗꯅ ꯀꯅꯥꯗ ꯊꯥꯖꯔꯨꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯕꯤꯔꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯩ ꯇꯣꯡꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯊꯥꯖꯈꯤꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ